Akasbani Imphal Ngangbam Nganthoi na pau pajari ahanbada maroiba pau Security Force na thiba humbagi thabak sathabada khusu khulai amasung yamlaba yungang phagatle World Environment Week thauramga mari lenana plastic pollution muthalasi haiba hiramda lamsang lamjel ama chenkhre Med Department na hairi Manipur Meghaloi Nagaland Mizoram Tripura amasung Assam da ngasi ka hena sagani amasung Pradhan Mantri Narendra Modi na ngasi New Delhi da Dharmagi Lucingba Acharya Vidyananda Ji Maharaj ki Chai Chama Suba Ningsing Thauram Haudokhre Imphal East District Police na Jila adugi Kerawang Khem amasung Ngarian Chingkhonggi mafamsingda thiba humbagi thabak sathabada khusukhula kya phagatle Police ki paun hai phagalaba khulai sing adugi manungda .303 rifle ama 12 bore double barrel nongmai ahum kapa yariba nongmai maru humudra taruk lethot cell ani 36 hand grenade ama yauri amaromda Manipur Police na Jiribam Jila gi FCP gate gi myoy ani yamlaba yunganga konana Faraba mioy ani adudagi tongan ba makhalgi yo bottle changwa marifuni thoi phagat pangamki makhoi ani faraba polam singaloina na Excise Department ta makhata ba thabuk lokhana bagi damak sinakre hairi World Environment Week thauramga mari lenana Rajagi Environment and Climate Change Directorate ki Director Dr. T. Brajakumar na Singa Mathak College Road Youth Development Association CRYDA gi President K. Ajit Kumar galoina na Singjamai Chinga Makhongda laiba CRYDA complex tagi lamjel amal ngasilam thakhi kilometer 15 sangba lamjel adu Singjamai Chinga Makhongdagi hauraga lilong chajing phawba cheluraga amuk halakhibani Plastic pollution muthalasi haiba hiramda pangthokpa thauram adu Environment and Climate Change Directorate na Silaipung Tourism amasung Tim Chama Marfudara manga BPM ga khusamna duna sinbani thauram adu da Police Department amasung Civil Department ki Makok thongba official kya su saru yakhi marathon adugi tungda miyamna plastic sizinaba amasung masina piriba amangba singi matangda miyamda khanghanki tharomdu da saru yaraduna Silaipung Tourism gi Director Asok Konjengbam na hai Hariba global challenges cause oriba ngasegi environment disbalance laiba sida hogoliba naha sing youth sida kamaina makoida knowledge sing si kamaina instill tawgani makoida knowledge sing kamaina sedo se ababu takse tahalaga masida changes ama propon ngani haibdi thodang dusu pangthok chaba khogi interaction program ama amasu pangthok chade loina mathang dasu ekoina Silipung tourism lejariba koina makhata ba project oina society sida ekoina kamdawna yamna achoba impact natasu macha da ekoina kamaina moiga using mingle tawraga apuba thawdang ama lominabda punna sagona chaminabda ekoi sugoi choidina koi man thaduna chaminagari Association of Voluntary Blood Donors AVBD amasung Personality and Talent Development Organization and Association na punna khusana duna idan tawbagi kem amanga si Jenims Hospital gi Blood Center da pangthokli Jenims Hospital gi Tengbangaloina na pangthokliba kem asi kunmari suba Great June Uprising Unity Day palan tharunga mari lena na pangthokpani Taramathoi suba Dr. Thingnam Kisan Memorial Lecture gi thorom ngasi nungthel Imphal West Jilla gi Uripok Sorbol Thingen da leiba Imphal Public Library da pangthoklagani thorom aduda archaeologist Okram Kumar Singna Manipur gi kala sanskriti khangnaba honabada archaeology haibasida wangangani Model Comprehensive Abortion Care CAC Center ama hangdokpagi thorom ama hojik Jenims ki conference hall da pangthokli thorom aduda Health Services ki Director Dr. Chambo Golmai Jenims ki Director Dr. L Usarani Family Welfare Services ki Director Dr. N Hemanta Kumar na singba saruk yari thorom adu Maternal Health Division State Health Society National Health Mission Manipur na Institute of Social Research Development ISI amasung Jenims Hospital ga khusamna duna sinbani Med Department na hairi Manipur Meghaloi Nagaland Mizoram Tripura amasung Assam da ngasi ka hena sagani awang nongpok awang nongchup mayai thangba amasung nongpok Bharat ki saruksingda lakliba numit 8 ni asida akanba nongchuraba yai Punjab Rajasthan amasung Haryana gi mafamsingda kha nongchuptagi horkpa kumgi nong yorakre Makhatana lakliba numinini humni asida leba asigi lemhoriba saruksingda kha nongchuptagi horkpa kumgi nong yorakba yai haina weather report asina makhatari
Kerala, Mahe, Uttarakhand, Rajasthan amasung Gujarat ki mafamsingda ngasi akanba nong churaba yai hairi. Tabiriba paw se Akashvani Imphal dagini. Pradhan Mantri Narendra Modi ngasi New Delhi ki Vigyan Bhavan da Jain Kanglup ki Dharma gi lusingba amasung social reformer Acharya Vidyanandji Maharaj ki chahi chama suba ningsing thorum hodokre. Lusingba sibu ikai khumnaba utpo oina sahi ama chupna jati gi thakta pangthokadaba thorum su Pradhan Mantri na hodokhi. Kendra Sarkar amasung Bhagwan Mahabir Ahimsa Bharati Trust na puna sinduna pangthokpa thorum asi Kala Sanskriti Sahitya Shiksha amasung dharmaga mari linaba wakhalon kya leba asigi miyamda khanghanaba pandam thamli. Acharya Vidyanandji Maharaj ki Santi amasung ahimsa ga mari lenaba fajarba wakhalon sing chahi amachuna pangthokadaba palan thoromda miyamda khanghanaba pandam thamli. Acharya Maharaj Jain Lainingi lusingba ama oiba tanatana Samaj ki awanba purakpada sobo thodang laukiba misak amasuni. Mahakna Jain Laininga mari lenaba lairik yangkhai hena irami. Mahakna Bharata lairiba ariba Jain gi laisang singbu nauna hingarhanbada singthaningai oiba thodang laurami. Lusingba sina Shiksha Jain Laining amasung classical lol sing chawkharhanaba angamba thakta hotnarami. Griha Mantri Amit Shah na Gujarat ki Gandhinagar da Information and Library Network Center da satune yengsinkre. Mahaki khongchat aduda Sri Shah na mafam adugi library singi chawkhat khongthang gi thabuk sing yengsinkhi. Social media da thagatpa warolamada Sri Shah na hai center asina matamga chunaba technology sing sizinaduna library singbu hena chawkhatpa ngamhalli. Sri Shah na Sastu Sahitya Bardhak Karyalaya mobile application suit launch tawkhi. Masina lairik ta thawai yawbusingna makoina pamjaba lairik sing phangnaba hotnabada chawna khudongchaba piragani. Leibak asida municipal body amasung maraki mikhal singda mobile application gi khuthangda e-voting gi khudongchaba phangba ahanba raija Bihar na oire. Raija sida ngasi pangthokliba municipal body amasung maraki mikhal singda hairiba khudongchaba si ahanba oina hodoktuna phanghalli. Municipal body kuntha taro amasung nagar panchayat tarukta sathariba mikhal asi ngasi ayuk pung 8 tagi bothadaba hauki nungthel pung 5 phawba bothadana e-voting gi khutangda voter singna nungthel pung 1 phawba bothadaba yagani hairi. Thorang asina mikhalda bothadabagi sang wanghanbada chawba mateng oiragani. Leibak asigi lawu singo amasung allied sector da haukiba sahi 2022 da current price da gross value added chada sani 15 hengatpa ngamle. National Statistics Office ki matungina English ni taramathoi da gross value added lupa koti 1,200 oirambadagi English ni 2023 da lupa koti 3,497 da hengalakibani. Constant price dana output kui gross value asi sada 55 hengalaktuna lupa koti 2,158 yauba ngamle. Pradhan Mantri Narendra Modi ki pungningi wa Man Ki Baat ki Samakul humdoi suba episode hayang nomaijing numit ki ayuk pung 13 da Akashvani gi thongda sandokani. Thoromasi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel sing da su live streaming tawgani. LRS Akashvani Churachandpur da su thoromasi sandokani. Masigi Manipuri wahan thok Pradhan Mantri na wangang ba hekloibaga Akashvani Imphal na sandokani. Masi hayang numidang pung 9 da su amuhana sandokani. Dialect lol sing dana mathangi numita sandokani. Kendra gi mapan thoram mantraloy na hairi ongkhatnabagi phibam lairiba Iran amasung Israel dagi Bharat macha sing asoi angam yaudana Operation Sindhu gi makhada Bharat tamai pakna purakpa ngamkhre. Operation Sindhu asi tha asigi 19 dagi haukibani. Haujik phawbada punna Bharat macha 3,335 purakre. Masigi manungda 3,338 na Iran dagi aduga 939 na Israel dagi ni. Bharat macha sing hondorakpagi thabak aduda Indian Air Force ki C-17 aircraft ahum yauna punna special evacuation flight 18 sizinakhi. Leibak sing adugi sarkar sing amadi mafam sing aduda lairiba Bharat ki dutaba singna Bharat macha sing hondorakpagi thabakta chawna mateng panglakhi. Aroibada maroiba paw amuhanna. Security force na thiba humbagi thabak chathabada khusukhulai amasung yamlaba yungang phagatle. World Environment Week thoromga mari lenana plastic pollution muthalasi haiba hiramda lamsang lamjel ama senkhre. Med Department hairi Manipur, Meghalaya, Nagaland, Mizoram, Tripura amasung Assam da ngasi ka hena sagani. Amasung Pradhan Mantri Narendra Modi na ngasi New Delhi da
धर्मगी लुचिंबा आचार्य विद्यानंदजी महाराज की सही 100 सुबा निंगसिंग थौरम हौदोखरे पाउ लोइजरे।